ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯃꯣꯏꯗ ꯄꯣꯄꯤ ꯊꯥꯕ ꯌꯥꯔꯣꯏ ꯂꯝ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯦꯛꯁꯟ ꯂꯧꯈꯠꯆꯕꯅꯦ ꯃꯤꯇꯩꯒꯕꯨ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯀꯩꯗꯧꯅꯒꯦꯕ ꯑꯣꯖꯥ ꯑꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯩꯗꯧꯅꯒꯦꯕ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯀꯩꯗꯧꯔꯒꯦꯕ ꯀꯔꯤꯒꯤ ꯔꯤꯀꯣꯟꯁꯤꯂꯦꯁꯟ ꯍꯧꯅ ꯔꯤꯀꯣꯟꯁꯤꯂꯦꯁꯟ ꯑꯣꯏꯒꯦ ꯍꯥꯏꯔꯒꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯐꯥꯅꯕ ꯇꯥꯟꯅꯔꯤꯕ ꯄꯨꯂꯤꯁꯇꯨꯒ ꯍꯨꯔꯥꯟꯕꯗꯨꯒ ꯔꯤꯀꯣꯟꯁꯥꯏꯜ ꯇꯧꯗꯧꯔꯤꯕ꯭ꯔꯥꯕ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯅ ꯅꯦꯝꯕ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯔꯤꯅꯣ what is mean by this reconciliation मखोइना थाजु थादब गेट अमा थाई हजलगा मिटेगी मई थाबा मिटे मयाम तांथोरपा तांथोरबि मयाम दो दंदी पीगदम नत्रो अखोय हंजलनगदब नत्रो युमद हुराम द चंगै दुगा आइगा याना होय पोचिबु कइनो आइना पुलिस ता युमद हुराम द चंगै आइगी गाड़ी हुरान दिग्रे हायरगा ए हुराली मिसिन न ngam दो वारी सानो वे नबानी उंते यानो पुरो हाबिसु कइनो हाबसे त मसी उंते याना यासनर को जे कइनो बा मसिनि जे कोई प्रजा मयाम न पॉपुलर गवर्नमेंट सेंगदम चोंगी से प्रजा लोन न चोंग नते नि मसीद चोंगी मसी ममिंग खंगनिंगे ताथोपिरो निमि क्या नोंति येंगसेबो ममदि पॉलिटिकल ड्रामा मयाम उग्रेबो कोई अदरा मसी तौब फते मसी अखोई पुन्ना फमिनरगा अखोई प्रायोरिटी अखोई तौगदब थबक अखोई मांग ताब पोसे अखोई खंदोकम चंगी अदुगा खंदोगा मदुगी थबक तो अखोई ताप 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 पाइबो चंगेबा अदना हजि करिनो हाइबो मतमदा anh ấy hay chứ đâu, anh ấy bây giờ nói nó mắc xe, bây giờ mình này thang cái bún xí ra suốt cái mà cái hay nó cái này, anh ấy phi cái đó mình nó phải cho nó thôn đi cái này, quá, anh ấy phi xả ra cái xe bên nó tập, anh ấy sưu nôm ra cái giá bên nó tập, cái đó cái quá, anh ấy cái đó mình nó colonize tàu cái nào khá là funny, France nó tàu cái nó phật ra, England nó tàu cái nó phật ra, USA nó tàu cái phật ra thì mà phụ thì cái tháp bậc này bao giờ khuyên nó tàu gì, mình này thang, mà phụ thì cái tháp bậc, mà phụ USA hay cái phụ nó tệ mà khuyên gì मसी अखोई तौसी अदुगा अखोई तसेंगना मसी खंगना अखोई थबक चंजनसी अखोई ओइबा पॉलिटिकल फोर्स केमता नते वोट तु नतेबा पॉलिटिकल फोर्स जी अखोई वॉइस हाइबनेबा अखोई डेमोक्रेसी दा सगी को वॉइस जे कराय दे लेगदे हेबदा पार्लियामेंट नत्रगे असेंबली दे लेदरनी स्ट्रीट दे लेबा वॉइस तो इट इज नॉट अ वॉइस इन अ डेमोक्रेसी ददी असेंबली चंग बताए पार्लियामेंट चंग बताए अदु ngamnabagdi keidu tai अखोई independent होने चंगा independent मयाम न पुजे लगा गवर्नमेंट पांबे अब नते है अतना एखोई की ओइजेबा एखोई की सोइल से का चाना जबा एखोई की को केनोमा एखोई की फोर्स म चंगे बको फोर्स से का नाम ओगी दगे हाबसे मसे ने बाइना हाइजे से मसे हंद की मतंग सिदा सके याम कनबा प्रजाना याबो कांबू म थोले जि कांबू सिंग सिने बा जे अखोई मयाम सिंगना चादा लाक सके ओजा कोई लेरिबा से कोइना फंगबा सोर्स की मतों इनदि हाबे तारे कोई बीजेपी की अहान पांदम से कोई हुजिक लेरिबा मुकनारगा लेरिबा कोई कांगनुफ अनि से वखल तामिनबगी फिल्म अमा लाक्तबा से लंबी यात कनी हाबा पोटम खगलै लंबी से हान दगी कोई पॉलिटिकल डायलॉग तोंगबा और कोई सीएसओ की लेवल द डायलॉग तोगी प्रोसेस से थेंखांग क्या रक्तदि चथखरे बट चप मानबा कॉमन एवर रिजोल्यूशन अमता ताबदि ngमखिदबगी पोट ngakतनी अदुबो हुजिक लेरिबसे कदाई फावबा कोई हारिबा पांदम सिना तौगदरिबा स्टेप सिना कदाई फावबा प्रोसेस से कोई मपुंग फाबा म ओइगनी हैव क्वेश्चन दनि हुजिक लेरिबसे ओजा कमाय थमिनी मसिगी मतंग दा कोइना आई इसाना उजबा इसाना येंगजबा केनो दा रीडिंग दा हैव तारे मसि हुजिक मणिपुर द लेरिबा पोछि होय सही अनि मपुंग फाग रे हेले दो हुजिक कन खर नेमदबगी मतंग लाप मसिमदा कोइना सदुम खंगे नेमदबसे कोई तंपाक्तन लो अमा चिंगदन लो अमा हाबसे दुम हुजिक सदुम लेबदोना दुम कोइ मयाम मयक सेम ओरे ngarang nahan mo yang kana कोई को मणिपुर की तंपाक की लेबसी एसो सिंग आदा चलगा कौरगा उमय उनरे वाली सारे सेकेंड राउंड ने जो मतम दा कोई की सोना गंदा सीएसओ सिंग सु मको या पांबा से सोई थम मने खली थम थमोंगरे खबर की थोंग स्क्रप फों सी मतुंग दा सगे कोई मोय कोई की मरोइना मकोई की तेनो से सु की कांबू सिंग सिगा मोय वारी साननी हाइदरा मोय की आसाम राइफल कांबूना गुवाहाटी द लांगना बा मोय नोटिस तो कोई उरे मतम दा कोई खली कइने सु सि गुवाहाटी दो इन तौदोरने हादो सि मणिपुर की पोसि मोय पुथोग्रदि फरनी दा गुवाहाटी दा आसाम दा सु मयाम जे लोय थंबीग्रदि होय मणिपुर सि फैनाम इंगने हाबे वखल म खाबे इसा द फावे दो होय मोय दिल्ली दने हारे सिगे मरक सिदा कमाइन तो गा मतम दा सगी अखोगी मतम अमदा इरांग होरुक मतम दा अंगन मतम दा अखोगी मोरी की एसडीपी हो माले अदो हाथ की बा मोय सिंग चेन्नई हाइदना मोय की कुकी अनि अहुम फाव माले
ꯐꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯗꯨ ꯐꯥꯕ ꯌꯥꯔꯣꯏꯅ ꯌꯥꯝ ꯀꯟꯅ ꯏꯔꯥꯡꯁꯤ ꯇꯧꯔꯛꯑꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇꯗꯤ ꯍꯟꯗꯛꯀꯤ ꯅꯣꯡꯁꯤ ꯌꯥꯝ ꯀꯟꯅ ꯆꯨꯃꯟꯈꯤꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯍꯦꯟꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯕ ꯃꯑꯣꯡꯗ ꯇꯨꯔꯦꯟ ꯀꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯌꯥꯝ ꯀꯟꯅ ꯅꯪꯉꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯅꯤ ꯁꯨꯕꯅꯦꯅ ꯑꯩ ꯈꯜꯂꯤ ꯑꯗꯨꯒ ꯁꯤ ꯃꯔꯛꯁꯤꯗ ꯅꯍꯥꯟꯁꯤ ꯑꯩꯈꯣꯏꯒꯤꯀꯣ ꯃꯌꯥꯝꯁꯤ ꯆꯣꯛꯊꯅꯕ ꯃꯥꯜꯂꯤ ꯂꯣꯏꯅꯃꯛꯁꯦ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯀꯩꯅꯣꯁꯤ 3 ꯃꯦꯗꯒꯤ ꯇꯧꯔꯛꯄ ꯏꯔꯥꯡꯗꯨꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯀꯣ ꯑꯩꯈꯣꯏ ꯀꯟꯅꯅꯕ ꯍꯣꯠꯅꯖꯕꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯑꯃꯨꯛ ꯀꯜꯂꯤꯕ ꯀꯥꯡꯕꯨꯗꯨꯁꯨ ꯃꯌꯥꯝꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯑꯃꯨꯛ ꯌꯥꯝꯅ ꯂꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯕꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯀꯥꯡꯕꯨꯁꯤ ꯊꯣꯛꯂꯛꯑꯦ ꯌꯥꯝ ꯋꯥꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯃꯁꯤ ꯏꯁꯤꯡ ꯆꯥꯎꯕꯁꯤ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤꯒꯤ ꯃꯣꯏ ꯐꯥꯔꯤꯕ ꯃꯈꯣꯏ ꯊꯥꯗꯣꯛꯑꯣꯏꯅ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯨ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯑꯥꯔꯃꯤ ꯆꯤꯞꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤꯀꯣ ꯀꯩꯅꯣꯝꯃ ꯐꯥꯏ ꯀꯥꯅꯟ ꯀꯣ ꯀꯥꯅꯟ ꯐꯥꯏ ꯑꯗꯨ ꯃꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯇꯣꯉꯥꯟꯕ ꯑꯃ ꯂꯥꯛꯑꯦꯕ ꯀꯔꯤꯅꯣ ꯃꯣꯏ ꯐꯥꯔꯤꯁꯤꯕꯨ ꯍꯥꯟꯅ ꯐꯥꯕꯁꯨ ꯅꯠꯇꯦ ꯀꯣꯟꯅ ꯐꯥꯕꯁꯨ ꯅꯠꯇꯦ ꯏꯁꯤꯡ ꯆꯥꯎꯕ ꯍꯦꯛ ꯂꯣꯏꯔꯛꯄ ꯃꯤ ꯃꯌꯥꯝ ꯀꯜꯂꯤꯉꯩ ꯃꯔꯛꯇꯨꯗ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯐꯥꯗ ꯌꯥꯗꯕꯗꯧꯅ ꯃꯥ ꯑꯗꯨꯗ ꯃꯇꯝꯗ ꯐꯥꯗ꯭ꯔꯒꯗꯤ ꯐꯥꯕ ꯐꯪꯉꯣꯏꯗꯕꯒꯤ ꯃꯑꯣꯡꯗꯀꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯐꯥꯕꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤꯀꯣ ꯃꯌꯥꯝꯁꯤ ꯈꯨꯗꯝ ꯈꯨꯆꯠ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯕꯟ ꯀꯧꯕꯁꯤ ꯐꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯈꯣꯏꯗ ꯈꯜꯂꯝꯕ ꯌꯥꯕꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯏꯁꯤꯡ ꯆꯥꯎꯕ ꯀꯟꯕꯒꯤ ꯆꯣꯡꯊꯣꯔꯛꯄꯁꯤꯗ ꯃꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯁꯤꯅꯀꯣ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯁꯛ ꯑꯃ ꯈꯪꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯗꯨꯃꯛꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯋꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯀꯟꯒꯦ ꯍꯥꯏꯕꯁꯦ ꯉꯁꯤꯐꯥꯎꯗ ꯒꯣꯔꯃꯦꯟꯒꯤ ꯆꯦꯅꯦꯜ ꯀꯔꯝꯕꯗ ꯊꯣꯛꯀꯦꯕ AIRꯗ ꯊꯣꯛꯄ꯭ꯔꯥ ꯗꯨꯔꯗꯔꯁꯟꯗ ꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ DIPRꯅ ꯊꯣꯛꯄꯤꯕ꯭ꯔꯥ ꯁꯤ ꯊꯣꯛꯈꯤꯕ ꯎꯗꯦ ꯑꯗꯨꯅꯗꯤ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯌꯥꯝ ꯁꯥꯎꯅꯤꯡꯕꯗꯨꯅ ꯍꯦꯟꯈꯤꯗꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ 10ꯅꯤ ꯀꯧꯔꯨꯕꯅꯦ ꯑꯗꯨꯕꯨ ꯃꯣꯏ ꯇꯦꯟꯁꯟꯈ꯭ꯔꯦ ꯁꯤꯁꯨ ꯌꯥꯝ ꯐꯩ ꯑꯗꯨꯅ ꯁꯤ ꯄꯣꯠꯁꯤ ꯎꯕ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯥ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯡꯉꯦ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯀꯨꯀꯤ ꯊꯥꯗꯣꯛꯑꯣꯗꯅ ꯑꯗꯨꯝ ꯂꯥꯡꯉꯦ ꯈꯦꯠꯅꯕꯗꯤ ꯑꯁꯣꯝꯒꯤ ꯀꯨꯀꯤꯗꯨꯗꯤ ꯃꯤ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯀ꯭ꯔꯥꯏꯝ ꯆꯦꯟꯅꯕ ꯃꯤꯅꯦꯕ ꯁꯣꯝ ꯅꯥꯀꯟꯗ ꯇꯧꯔꯤꯗꯨꯅ ꯍꯣꯏ ꯍꯥꯟꯅ ꯃꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯣꯏꯒꯀꯣ ꯑꯃꯤꯠ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒ ꯆꯦꯟꯅꯕ ꯀꯩꯅꯣ ꯃꯥꯜꯂꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯦꯁ ꯃꯥꯜꯂꯤ ꯑꯗꯨꯗ ꯐꯥꯕꯅꯦ ꯍꯥꯏꯗꯅ ꯍꯥꯏꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯔꯕ ꯀꯦꯁ ꯑꯃꯅꯤ ꯀꯨꯏꯔꯒꯗꯤ ꯅꯍꯥꯟꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯗꯅ ꯃꯊꯪ ꯇꯧꯕ ꯌꯥꯄꯅꯦ ꯑꯗꯨꯒ ꯑꯗꯨꯗ ꯆꯦꯟꯅꯩ ꯍꯥꯏꯕ ꯃꯤꯅꯦꯕ ꯑꯗꯨ ꯊꯥꯗꯣꯛ ꯍꯥꯏꯕꯒ ꯑꯥꯒꯤ ꯊꯥꯗꯣꯛ ꯍꯥꯏꯕꯗꯨꯒ ꯃꯥꯟꯅꯍꯟꯕꯒꯤ ꯃꯑꯣꯡꯗ ꯉꯁꯥꯏꯒꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯅ ꯀꯨꯀꯤꯗꯤ ꯁꯥꯎꯗꯅꯕ ꯊꯦꯝꯃꯤꯕ꯭ꯔꯥ ꯅꯣꯏꯁꯨ ꯐꯥꯔꯦ ꯑꯩꯈꯣꯏꯁꯨ ꯐꯥꯔꯤꯁꯤꯗꯤ ꯇꯝꯄꯥꯛꯇꯁꯨ ꯍꯥꯏꯗꯅ ꯎꯠꯅꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯑꯗꯨ ꯍꯣꯠꯅꯕꯗꯨꯅꯗꯤ ꯀꯩꯗꯧꯔꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯁꯦ ꯊꯣꯛꯂꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯦꯁꯁꯤꯗꯁꯨ ꯃꯣꯏꯀꯣ ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯑꯣꯡꯗ ꯁꯦꯛꯁꯟ ꯄꯥꯟꯕ ꯎꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯔꯥꯝꯕꯥꯏꯁꯦ ꯂꯥꯎꯊꯣꯛꯑꯕ꯭ꯔꯥ ꯑꯟꯂꯣꯐꯨꯜ ꯑꯣꯏꯔꯕ꯭ꯔꯥ ꯁꯤ ꯃꯦꯟ ꯃꯥꯟ ꯇꯥꯗꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯥꯡꯗ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯆꯤꯡꯗ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯩꯔꯤꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯁꯦ ꯃꯣꯏꯒꯤꯀꯣ ꯁꯤꯚꯤꯜ ꯗꯤꯐꯦꯟꯁꯀꯤꯗ ꯁꯤꯖꯤꯟꯅꯒꯅꯦꯅ ꯃꯣꯏ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯊꯣꯛꯄꯤꯕ꯭ꯔꯥ ꯃꯣꯏꯒꯤꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯄꯨꯊꯣꯔꯛꯎ ꯌꯥꯗꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯅ ꯑꯣꯔꯗꯔ ꯊꯣꯛꯑꯒ ꯁꯤꯚꯤꯜ ꯗꯤꯐꯦꯟꯁꯀꯤꯗ ꯃꯈꯣꯏꯒꯤ ꯃꯤ ꯑꯣꯏꯅꯅꯕ ꯑꯣꯔꯗꯔ ꯊꯣꯛꯄ ꯉꯝꯃꯤ ꯇꯝꯄꯥꯛꯀꯤꯗꯤ ꯊꯣꯛꯇ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯇ꯭ꯔꯤ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯋꯥꯡꯅ ꯍꯥꯏꯔꯤꯁꯦ ꯁꯤ ꯁꯤꯚꯤꯜ ꯗꯤꯐꯦꯟꯁ ꯍꯥꯏꯕ ꯑꯦꯛ ꯑꯃ ꯂꯩ ꯁꯤꯒꯤ ꯃꯈꯥꯗ ꯃꯣꯏꯁꯤ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯗꯕ꯭ꯔꯥ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯍꯥꯏꯕ ꯑꯗꯩ ꯑꯔꯥꯝꯕꯥꯏ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯦꯟ ꯃꯥꯟ ꯇꯥꯗꯕ ꯄꯣꯠꯁꯤꯗ ꯑꯗꯩ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁꯁꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦꯕ ꯇꯝꯄꯥꯛꯀꯤ ꯚꯣꯏꯁꯁꯤ ꯃꯥꯡꯈ꯭ꯔꯤꯕꯗꯧꯅ ꯇꯧꯔꯦꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛ ꯌꯦꯡꯉꯨꯀꯣ ꯁꯨꯕ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯁꯤꯁꯨꯁꯤꯡꯁꯤꯅ ꯑꯥꯗ ꯊꯝꯃꯨꯕꯗꯨꯅ ꯌꯥꯔꯕ꯭ꯔꯥ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣই ꯁꯤ ꯇꯧꯕꯤꯅꯨ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯀꯅꯥꯝꯇ ꯊꯣꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯃꯇꯝ ꯑꯃꯗ ꯕꯦꯡꯀꯣꯛꯇ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯅꯣꯏ ꯃꯅꯤꯄꯨꯔꯗ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯦꯂꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤꯐꯥꯎꯗ ꯆꯠꯈꯤꯕ ꯔꯦꯂꯤꯗ ꯃꯇꯨꯡ ꯆꯥꯎꯕ ꯔꯦꯂꯤ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯒꯤ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛꯇ
ꯑꯁꯤꯒꯤ ꯃꯨꯚꯃꯦꯟ ꯑꯃ ꯇꯧꯗꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯇꯧꯒꯅꯨ ꯁꯨꯒꯥꯏꯕ ꯄꯣꯠꯁꯦ ꯁꯨꯡꯁꯥꯡ ꯁꯥꯡꯗꯣꯛꯀꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯩꯗꯧꯔꯦ ꯒꯣꯔꯃꯦꯟ ꯁꯦꯝꯕ ꯉꯥꯏ ꯂꯩꯔꯦ ꯒꯣꯔꯃꯦꯟ ꯁꯦꯝꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯦ ꯃꯤꯅꯥꯏ ꯅꯩꯊꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏꯁꯦ ꯃꯤꯇꯩꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯩꯈꯣꯏꯕꯨ ꯂꯣꯏꯕꯤꯕ ꯃꯄꯨꯗꯣ ꯑꯩꯕꯨ ꯂꯣꯏꯃ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯇꯥꯟꯅꯗꯅ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯄꯥꯔꯇꯤꯗꯨꯅ ꯄꯥꯏꯔꯒꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯄꯥꯔꯇꯤꯗꯨꯅ ꯄꯥꯏꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯑꯩꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯃ ꯇꯧꯒꯗꯕꯅꯦ ꯍꯥꯏꯕꯒꯤ ꯚꯣꯏꯁꯁꯦ ꯑꯩꯈꯣꯏꯗ ꯂꯩꯕ ꯉꯝꯗ꯭ꯔꯦꯕ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯂꯥꯛꯁꯜꯂꯦꯕ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯂꯥꯛꯑꯦ ꯃꯤꯇꯩꯒ ꯀꯨꯀꯤꯒ ꯔꯤꯀꯟꯁꯤꯂꯦꯁꯟ ꯇꯧꯔ ꯃꯇꯨꯡꯗ ꯒꯣꯔꯃꯦꯟ ꯁꯦꯝꯅꯩꯌꯦ ꯁꯤ ꯑꯥꯔꯊ ꯊꯣꯛꯄ ꯄꯣꯠꯇꯣ ꯀꯔꯤꯅꯣꯕ ꯔꯤꯀꯟꯁꯤꯂꯦꯁꯟ ꯇꯧꯗꯣꯏꯁꯤꯕꯣ ꯃꯣꯏ ꯋꯥꯔꯛꯄꯤꯌꯣꯕ ꯃꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯣ ꯗꯦꯌꯔ ꯏꯁ ꯅꯊꯤꯡ ꯇꯨ ꯕꯤ ꯔꯤꯀꯟꯁꯥꯏꯜ ꯀꯔꯤ ꯑꯩꯈꯣꯏ ꯀꯩꯗꯧꯈ꯭ꯔꯒꯦ ꯃꯣꯏꯗ ꯑꯩꯈꯣꯏꯗꯤ ꯉꯥꯛꯊꯣꯛꯄꯗꯅꯦꯕ ꯀꯨꯀꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯁꯦ ꯇꯥꯟꯊꯣꯛꯄꯤꯔꯣ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯇꯥꯟꯊꯣꯛ ꯍꯥꯏꯕ ꯅꯠꯇꯦ ꯈꯣꯡꯖꯥꯏ ꯇꯥꯟꯊꯣꯛ ꯍꯥꯏꯕ ꯅꯠꯇꯦ ꯋꯥꯏꯐꯩ ꯇꯥꯟꯊꯣꯛ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯔ ꯇꯥꯟꯊꯣꯛ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯈꯔ ꯑꯣꯏꯗꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯔꯤꯀꯣꯒꯅꯥꯏꯖ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯍꯥꯏꯗꯅ ꯂꯩꯗꯅ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯃꯣꯏ ꯆꯠꯂꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯑꯣꯏꯅ ꯆꯪꯉꯛꯏꯕꯁꯤꯡꯁꯦ ꯃꯁꯤ ꯈꯟꯗꯣꯛꯑ ꯇꯥꯟꯊꯣꯛꯄꯤꯌꯣ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯦꯛꯇ ꯆꯌꯦꯠꯅꯔꯛꯄ ꯃꯇꯝꯁꯤꯗ ꯁꯤꯗꯩꯁꯤꯗ ꯀꯔꯤꯅꯣꯕ ꯀꯅꯥꯅꯣꯕ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯀꯟꯅ ꯂꯧꯅꯕ ꯍꯣꯠꯅꯕ ꯑꯃꯈꯛ ꯂꯩꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯨꯗꯛꯇ ꯅꯣꯡ ꯇꯥꯁꯜꯂꯣꯅꯦ ꯏꯁꯤꯡ ꯆꯥꯎꯔꯣꯅꯦ ꯀꯅꯥ ꯊꯣꯛꯂꯛꯀꯗꯧꯔꯤꯒꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯐꯥꯕꯤꯗꯧꯔꯤꯕ꯭ꯔꯥꯕ ꯁꯨꯝ ꯒꯣꯔꯃꯦꯟꯒꯤ ꯄꯣꯂꯤꯁꯤꯁꯤ ꯀꯔꯤꯅꯣꯕ ꯁꯤꯒꯤ ꯄꯣꯂꯤꯁꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯝꯇ ꯆꯣꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯈ꯭ꯔꯤꯕ ꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯀꯣ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯣ ꯔꯤꯂꯤꯖꯤꯌꯁ ꯀꯜꯆꯔꯦꯜꯒꯤ ꯂꯩꯖꯔꯤꯕ ꯒ꯭ꯔꯨꯞ ꯑꯃꯅ ꯃꯅꯤꯄꯨꯔ ꯀꯟꯕꯗ ꯑꯆꯧꯕ ꯁꯔꯨꯛ ꯌꯥꯈ꯭ꯔꯤꯕꯁꯤꯡꯁꯦ ꯃꯣꯏ ꯂꯣꯏꯅꯃꯛꯁꯦ ꯃꯨꯊꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯤ ꯂꯩꯔꯕ꯭ꯔꯥ ꯃꯣꯏꯁꯤꯡꯁꯦ ꯌꯥꯝ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯃꯣꯏꯁꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯐꯣꯔꯁ ꯑꯃ ꯑꯣꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯑꯗꯩ ꯍꯥꯟꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯦꯟꯇꯥꯏꯇꯤꯁꯤꯡꯁꯦ ꯑꯁꯤ ꯃꯋꯥ ꯂꯧꯔꯣꯏꯗꯕ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯔꯥꯝꯕꯥꯏ ꯃꯌꯥꯝꯁꯦ ꯁꯥꯎꯗꯅ ꯑꯩꯈꯣꯏꯁꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯕꯛ ꯈꯔ ꯇꯧꯔꯅꯦꯅ ꯆꯣꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯣꯏ ꯑꯇꯩꯁꯤꯗꯤ ꯏꯟꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯗꯧꯔꯤꯕ ꯑꯗꯨꯅꯗꯤ ꯃꯁꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯅ ꯃꯁꯤ ꯑꯩꯈꯣꯏ ꯅꯝꯊꯍꯧꯔꯁꯤ ꯑꯩꯈꯣꯏ ꯍꯥꯠꯇꯣꯛꯍꯧꯔꯁꯤ ꯃꯁꯤ ꯑꯩꯈꯣꯏꯏꯟꯀꯔꯦꯖ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯋꯥꯈꯜꯗ ꯆꯦꯜꯂꯕ꯭ꯔꯥ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯁꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯈꯔꯅ ꯀꯔꯤꯒꯨꯝꯕ ꯚꯣꯏꯁ ꯑꯝꯇ ꯊꯣꯛꯄꯤꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯒꯥꯏꯗ ꯇꯧꯕ ꯌꯥꯏꯅ ꯅꯣꯏ ꯁꯥꯎꯕꯗꯣ ꯁꯤꯁꯤ ꯇꯧ ꯁꯤꯁꯤ ꯇꯧꯒꯅꯨ ꯗꯨꯁ ꯑꯦꯟ ꯗꯣꯟꯁ ꯂꯥꯎꯊꯣꯛꯎ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯇꯧꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦꯅ ꯃꯣꯏ ꯒꯥꯏꯗ ꯄꯤꯕꯤꯗꯕꯁꯤ ꯀꯔꯤꯒꯤꯅꯣ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗꯅ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯃꯇꯝꯗꯅ ꯀꯟꯕ ꯍꯦꯛ ꯐꯈꯤꯕꯒ ꯂꯪꯊꯣꯛꯄ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯃꯑꯣꯡꯗ ꯌꯨꯖ ꯑꯦꯟ ꯊ꯭ꯔꯨ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯚꯤꯛꯇꯤꯃꯥꯏꯖ ꯇꯧꯕꯤꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤ ꯎꯔꯦꯕ ꯑꯩꯈꯣꯏꯅꯀꯣ ꯃꯁꯤ ꯑꯗꯨ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯐꯠꯇꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯀꯣ ꯒꯣꯔꯃꯦꯟ ꯑꯐꯇꯔ ꯃꯤꯇꯩ ꯑꯦꯟ ꯀꯨꯀꯤ ꯔꯤꯀꯟꯁꯤꯂꯦꯁꯟ ꯍꯥꯏꯁꯦ ꯃꯁꯤ ꯗꯔꯀꯥꯔ ꯁꯨꯡꯂꯩ ꯂꯩꯇꯦ ꯒꯣꯔꯃꯦꯟ ꯂꯩꯒꯦ ꯂꯩꯌꯨ ꯂꯩꯔꯣꯏ ꯇꯧꯎ ꯂꯩꯕꯥꯛ ꯄꯥꯟꯕ ꯑꯃꯗꯤ ꯂꯩ ꯄꯤ ꯑꯥꯔꯁꯨ ꯒꯣꯔꯃꯦꯟ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯁꯤꯅ ꯊꯕꯛ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯀꯣ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯒꯗꯕꯅꯦꯅ ꯆꯪꯁꯤꯟꯕꯅ ꯐꯩꯌꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯝꯕ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯅ ꯉꯁꯤꯐꯥꯎꯗ प्रजाꯒꯤ ꯑꯄꯥꯝꯕꯁꯦ ꯀꯔꯝꯕ ꯇꯧꯈ꯭ꯔꯒꯦꯕ ꯑꯩꯈꯣꯏꯅ ꯋꯥꯅꯣꯝꯃꯒ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯐꯕ ꯐꯪꯕ ꯌꯥꯏ ꯀꯣ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯑꯩꯈꯣꯏꯅ ꯂꯩꯗꯅꯀꯣ ꯐꯥꯔꯦ ꯃꯟꯇ꯭ꯔꯤꯗꯣ ꯉꯥꯡꯅꯔꯒꯗꯤ ꯊꯥꯗꯣꯛꯑꯦ ꯁꯤꯒꯨꯝꯕ ꯈꯛ ꯅꯠꯇꯅ ꯉꯁꯤꯐꯥꯎꯗ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯃꯌꯥꯝ ꯂꯥꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯝꯃꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯤꯁꯇ꯭ꯔꯤꯁꯨ ꯃꯨꯁꯜꯂꯛꯇꯅ ꯉꯁꯤꯗꯤ ꯎꯐꯨꯟ ꯇꯥꯒꯤ ꯂꯩꯔꯛꯏꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯕ ꯐꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟ ꯁꯦꯝꯕꯒꯤ ꯈꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯀꯣ ꯍꯣꯏ ꯃꯌꯥꯝꯅꯕꯨꯗꯤ ꯌꯥꯝ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯃꯦꯟꯗꯦꯠ ꯑꯃ ꯂꯧꯁꯤ ꯀꯥꯏꯅ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯏꯂꯦꯛꯁꯟ ꯑꯃ ꯇꯧꯔꯅꯤꯅ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗ MP ꯏꯂꯦꯛꯁꯟ ꯃꯅꯨꯡꯗ ꯀꯨꯀꯤꯒꯤ ꯑꯣꯏꯅꯗꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃꯇ ꯊꯣꯛꯄ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯏꯂꯦꯛꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯀꯥꯏꯅꯦꯅ ꯃꯣꯏ ꯀꯦꯟꯗꯤꯗꯦꯠ ꯑꯃꯇ ꯄꯨꯊꯣꯛꯈꯤꯗꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯌꯨꯅꯤꯇꯤ ꯂꯩꯇꯅ ꯌꯨꯅꯤꯇꯤ ꯂꯩꯅ ꯇꯧꯔꯝꯕ ꯃꯨꯚꯃꯦꯟ ꯑꯃ ꯄꯨꯡꯀꯥꯏ ꯀꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤꯅ ꯍꯨꯟꯅꯕꯗ ꯂꯣꯏꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯟꯅ ꯇꯩꯅꯅ ꯃꯦꯟꯗꯦꯠ ꯑꯃ ꯂꯧꯒꯗꯧꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯀꯥꯏꯗꯅ ꯂꯩꯔꯤꯕ ꯃꯤꯇꯩꯒꯤ ꯌꯨꯅꯤꯇꯤꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯃꯁꯤꯀꯣ ꯀꯥꯡꯈꯣꯡ ꯆꯥꯏꯗꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤꯀꯣ ꯑꯃꯨꯛꯅ ꯀꯥꯈꯠꯄ ꯌꯥꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ प्रजाꯒꯤ ꯑꯄꯥꯝꯕ प्रजागी नुआइनबा लमजिदैदा लमहेलिबा मयामसे वरकपा मचंगी अदर मदुगी दमक्तदी लेरिबा गवर्नमेंट से मसिदैदा अकोइना तंगबम थोई
ko aduga tasengna haibon tamda mi asi thangjelaga hekta oine habse yabusu nate aduga adugi wadi makoi gi masen da su makoi gi kanu bo leader bo khanbang ngam da moi mache majoi tar sing dura koina mo gi da makta koi ama semu ga da yam kana to bu se ai di masi to bu di phai tam da gi di koi ga pam di ko aduga ai isa ga oine di pam de aduga hoji gi leiba PR leiring as da koi takai ho gadabni am kana to gadabni hoji moina ada wari sari su habse moina ground rule hong thokane hairi ko adu to hare su ji kari gidam tham gidori no ba si punglong long thokane ba habse this should be our demand se akoi demand ogidam ni su habse makata tam su ya ro habse akoi tham gidam ni manam di kaino da moi india go mi gi matak ta lana ujunate mokoi di manipur da leimina riba mayam je thukai be yana ba season ba khulai ne je akoi sing sang khangau ne ba adu su habse makata na jata su ya ro habse mase akoi demand ogidam okay koi su agreement se koi masagi leripa ground rule se thugara ka da koi gi violent ki thabok se tharak pani adu itaragadi ground rule thugai bani nam khoi se yamna thuna amruga tawba se tangai phada bo hom nei oza gi ta jen musa tam sa da lak sage oza huzik phongdore bo fam se maiti amadi ku ki reconciliation torobo matung da government same gani have ne adu itardi karama matam da hariba asigumba steps se local lokadori bono political dialogue pu tawdori brand dragana karama makhal gi step lokala kana wakhal tamina bagi pot se lakado ino have a question sini kamai thamini oza aina anjana hajere ko koi hoji manipur le leba problem je government sembra natragana manipur gi taw irang sine laksan bra asi priority is honor gre uza ko priority honor re akoi hoji leiba mapan thokpa yadriba mapan da satpa ngamdriba akoi gi free oidriba akoi gi low uba ngamaktriba akoi gi mi me ama tanthoroga hoji refugee camp da leiriba se masi loina mak masi de chenari ba mayam je masi ko maloina ma pandi ki changai ba kuki militant sing ko illegal immigration ji control to dra masi to dna manipur se amohan na tangdu leita ba phibum da purak phasine ba pandam je government se bodu natte haba se ko khangda bane haba aduna si moina wari samatum da kari gi moi hairi ne asna khulai thadok traba aduga akoi gi free movement pi draba adide kano se su sangdo ngamoi hai adide su sangdo no free movement jo pirano adum jai yang khai je hoi jum lien tar bra wo mengi mathok se kai no ba ai darka leite noi lamen ba sing je to ta sing na hoji su da lei ba mayam je su gi regi me gi matung na kari lei aha ma da manipur gi territorial integrity da kai ba piro hai bane ba moi madu gi against the demand to re ba adu kai to ri ge sugi ke muji yang jeli braba PR hek lakpa matam da moi che thokre ami chana so hai gre sugi ke dar mayam je mai mafum han jela lo khulai check to ha gre tawri braba asok de unjan dre ba popular government na nan parliament de kai gru paisa mayam do cha ga hai braba moi sin na phangra hai raba moi sin na de so secretary mayam le secretary jing jau ji commissioner secretary jau ji moina low level role se mantri ki role ne administration moina mai tok jen sidi ka gi ba paisa mayam do moi ma akoi am ta sin na ba phangro akoi ki khud sal roi ha go me ka ko paisa bo sin na mo da phasna sin na lo re amasi yang kan tanari chi ke no niun tum na sin na de go lambe solok ta tha ga do nung do ai gi phurkau ta hapsali go mengi sa ga do yum do ai gi phurkau ta hapsali tak jab ne ba sidi hoje ama yamna ngang haiba mana yang puthokre na parliament ta adu kai gi ma ka kai do re ge ma chin men gar ba ba usa ko isa su kai gi do thijen ga na thijen tumin lai gre ba dum hoji ti kari na ma chin men gar ge ba maka cha de bi yo ba lelipi ka gi ba paisa kai chakra ge ba tum thiget bi ho ba aduna hoji akoi gi priority ji kari no government sem ba priority ra manipur ge normalcy polo ko priority ra adu masi akoi khang ta ya aduna kari change ha banu ta akoi gi haiba akoi gi oijaba akoi gi political force am change ha ba se akoi dong da wangang mangam ba political force am change ha aduna masi akoi khang da bani amana pangge palu sigumba laiba kangkhong chaiba ya tawriba thabak tawriba mi singje wara u makoi kano tawena hayo haba adudi nattadana mafum man khangdaba da ri akoi ga moga ri kancil akoi moga dong narge haba akoi go mena moida popi thaba yaroi
lam reserve forest mangan be yaro ha de action lo khachabne mitei ga bu moi ga khoi kai dong nge ba oza ai jumra akoi kai dong nge ba khoi na moi de kai dong nge ba kari gi reconciliation hola reconciliation o gar ga na a hura ba singdo phana ba tan ba police do ga hura ma de ga reconcile taw do ri bra ba hosi bo min ne ma taw ri ba thabuk to kai no what is mean by this reconciliation makoina thaju thadu ba gate ma thai hajalaga mitei gi mai thaba mitei me ama tan thorok ba tan thorok me am do dandi pi ga dong natro akoi hanjalan ga do natro yumda huram da changai duga ai ga yana wo pochi bu kai no ai na police ta yumda huram da changai ai gi gari huram digre ha ga hural li mi sin no na ngam do wari san we na ba ni umti yana u puro ha bi kai no ha ba se ta masi umti yana ya san ko ji kai no ba masi ni da koi praja me am na popular government seng mo da ne chung se praja lo nong na chung mo na ti ni masi da chung ni sing ya di masi wa min khang ni nge ni ta thu pi ro ni mi kya nong ti yeng se ba mam di political drama mayam u gre ba koi adra masi taw phate masi akoi punna phaminarga akoi gi priority akoi na tawda ba thabak akoi gi mang da ta ba bose akoi khando ko msangi aduga khando ga madu gi thabak to akoi tap pai ba msangi ba adra hoji kari no ha ba matam da ai ngi sai haje bdo akoi hoji mayam loi na makse akoi ji minai nei thangi punsi sa sukki mate khaina gre ai gi phi karam mane na phajana thonbi gani ko ai na phi sajaraga setpa na taba ai na suja nomjaraga I jaba na taba karamba gi ko ai je karambana colonize torgana khara phani France na torgana phagadra England na torgana phagadra USA na torga phagara di mapu thi bagi thabak ne bo ja khoina torje minai nai kha mapu thi bagi thabak mapu oise ha bagi pon na te ba khoi je na masi khoi tawsi aduga khoi taseng na masi khang na khoi thabak chanjin ji khoi oiba political force kamta na te bo tu natte ba political force ji khoi gi voice ha ba ne ba khoi gi democracy da sagi ko voice is right. They have the parliament, not the assembly. They have street. They have voice. So it is not a voice in a democracy. Democracy, the assembly sang batai, parliament sang batai. Adu ngamna bagadi kay dutai. Ako independent one sang independent. May awan punja laga go may pambe awan natte. Adu na ako yung ojaba. Ako yung soil se ka chana jaba. Ako yung ko kenoma. Ako yung force mo sang niya ko force ka nang o kita kaya habisi masih ne bai na aji je masih handa ki matang sida sage yam kan ba prasana ya bo kambu mo thole si kambu sing sine ba je khoi mayam sing na yam thin thin na taw wi ni se season ram dai de season bi ba loi kan da lang thok bi ba moi mayam je mong ta da ko tan tan ra ko khoi tu min na dum lection ba moi police na ha ba de moi di la lam me ye tu min ne lei gum ba Pari mi jem yam chene hai ne chene din han be la chala mani sai hu mari mawang gi kanu ni incident ne mi bon nan pha ya bro maran chene ta de du kuni le du kari charge ka gi thang te kari gi trial tok de mana pangang ngang ba ya bro adi mo handi ki aram ba gi matang de nongmai sine ba hak tak da natro ne matam jana nongmai ji sino ne ma te de chen to lokot pi ro na masi ka na ngang ge ba hu ji yes aram ba ji sui si kari gi no ne go me na hai bu tu mo ji khulai 비상 그러니 너희도 막하다는 고단다는 식가 있는다 너희 뭐 아도 시 항비면 미가 나 내게 뭐 아도는 미 항비다니나 뭐이 마산 항 부다래 뭐이 마사서 포스 몬 부다래 아도 나다 다가 다다 다도래 아도나 따시나 쿨라이 비드는 고트는 더기부터디 엑셀 로켓만 더 게임 한데 아소음다수 쿨라이 비드르게 엑셀 로켓 가네 도 엑셀 넘다 로켓 없지 까난다는 게임 한데 ngang do mi na ngang de ha Lebaksi palage, lebaksi same again a labor political party karamana, cookie na polite piece, cookie lam hen basing na polite piece and the shoe the makata and lam hen basida, no tongue and a ngang is a yaw brahava. I do target the call. I quit them to ngang be number, matok tai, I do I quit lanai when a ngang with the tickets of Canada. Yes, what can Sagi call, boy sick I have later. I never ngang in the parliament somewhere. Assembly the sang of Yabro. Assembly ga parliament ga neba ya maru ri se atu ga changi ba mi singna de hauji kari ngangi ba samai to moi makata na khulai bisal su adre lambe na so dum thingna le de no kai do ri ge hab singa sibo ngang bi bra ba adu gi mo de sal ru kan da kenu ga mitei ga ku gi ri kan sal to ye masi de tumina da halei ba moi sib kari no habani da moi am tang hang ba ya bra kai do na ge no hang ba ya da bra moi na mo gi geopolitics ki da mo ta akhoi gi lamdam ko dingdam na leramba jidi merger agreement ki matungina india ga mari leinari ko
सिगी लेबाक से तोइनब थुगाइनब सिजनरिब पॉलिसी सिदा करी ngangeबो ngasiबोक्ता करी गिनो कुकी पुसली से करी तो कोई लोग खंगम नत्र कोई लोग खंगम नत्रा कुकी इलीगल इमिग्रेंट मयाम पुसलगा खुलाई पिसलगा ngसागे अखोगी मनुंग देबा अखोगी को यूनिटी चिंग तंग यूनिटी थुगाइनब होनरे से खंग खंग ने वा कोई वा ngang ngam ji से करी गिनो अदु मसे वा ngang mo metam oire अदु नत तारगदी अखोइना खंगदबला हिस्ट्री द क्वाइदगी लाइव पराजे कैनो दको हिस्ट्री द लेजे सर्वाइवल ऑफ द फिटेस्ट हाइबनी द अखोइसी नेशन नमोना हिंगबद मतिक जारि प्रसाद प्राइवेसी असिगी मतुंगिना अखोइ सीब नत्रग चंग हाइबजे लाकदरिने अखोइगी हिस्ट्री क्याम कुइगे क्याम सांगगे हाइबदना अखोइ हिंगदब नतेबा मरमदि कैनो द याम हेना चाखुतखरबा सिविलाइजेशन मयाम तोइरगा लाबने अखोइगी मिचिना उरबनी हिस्ट्री द पारगा लेबनी को किंधगनी कायगनी थाजदबा सिविलाइजेशन मयाम तोरगा लाबने अदना अखोइसु मदो अखोइगी लैरिबा सिविलाइजेशन चाही असु कुइबा सिविलाइजेशन से nga के हाय तारगदे अखोइ थौ पांथोप दाय अदु नत तारगदे को हिस्ट्री द लैहो याम चाखना पालमे हायबदो अदु तारगा तोकनेबो को अदना मसी अखोइ याम फजना वकल खंदबा मतम ओइरे अदो अखोइ तसेंगना को अखोइगी वकल खंजी मतिक चाबा स्टेट अमा कोई ओइसी तो मतिक चाबा सिटीजन अमा ओइसी अखोइगी को इम्यूनिटी इंटीग्रिटी नि थुआइम गुमसी अदुगा अतोप कांगबुना अखोइ दको योंग तन येन बतौना येनबा सी पोसे मदे अखोइ लेफलसे अदुगी मतम लेपगी मतम यौरे तो अखोइगी प्रायोरिटी मसे खंगसी women semase it is not our priority hebse mase aigi opinion ni tagi dina chade ko asi chumamba ya lalamba ya do aina phogje bude ai dana phogje okay am phan thambi kre khoi gi praja gi voice sing se khoi gi ngangbi ga daba mi sing sina khoi gi parliament ki floor da assembly ki floor da praja gi voice se praja ra si pa mi have se phong dok pira ka nam madu kadai fawa khoina tawbi ya gi have poto makhoina tanabi ki damne abdu ngangbi ga daba khoi gi tawbi ga daba मी सिंगना लीडर सिंगना तौरक्तबदन प्रजा सिंगसे वाबने दुबो हौजिके लेरिबा सिचुएशन सिददी मणिपुर की चई अनि हेलबा अखोगे कॉन्फ्लिक्ट सी हाना सॉल्यूशन पुरकना हाना नॉर्मल सी हंजलकना होनबसिना प्रायोरिटी ओइगदबने हाबा वाफम दने